Ima Machet Icha Tangkhai Karamna Tholibno film asigi maming Ima Machet Icha Tangkhai Yengduna Khangminasi Lagliba January ki Tarikh 30 Nongmaithem numitagi only on MFDC application. Aina laisi nang mo Athokpigin laini ni. Luwangthoibi. Ngasigi luwang basi ay thugage ko. Talukhoi. Leibak chaw thambal ga luhong madu. Police nga luhong idudi. Migi luhong madu kadok thuai deno. Hey. Luwang bai poyang pibu sar ga changsin doi ba. Leibak chaw ga thambal ga gi magot ki siliba nungsi tawri do. Hey. Aigi thongi ne. Kap. Kaba. Ngamoyang kanbra. Ngamuri ngamni ne. Aduda luhong bam lo tiliba mayam na amuk tang nalakpada. Talukhoi nang hingidro. Talukhoi nang leitra badi. Ay khoi na nangone ni se kana na pithak pigane. Yengo thambal. Nang na mawar gasu. Mathada gi machana mangkrabada. Sakmana ba kana bu yenga ga pothasa ba habise. Taibang pala sige lonchan. Magi taibang pal do. Atay ga to ngale. Ay ni isa bulot ka ni. Isa bukan na ada suuhan hindi. Ay isa bulot ka ni. Ay isa bulot ka ni. Film asibu hana pre-book to bining masingna MFDC app to log in to biu natraga ai khoi gi toll free number 0120 40 4114 da contact to biro kai gino saji khom binang na nama na biste ilise ma na no ri ne an ka daw re ba yung ne taw ri se ma khyat ka chi ga taw ni ma siang ang che he nang hengi taw hidra nang hengi taw hidra oja ka na fur ka no nai kai na fur ka no kai na ai no mo ne in budadi adu yang na na bnate sumsa na dong na in bani tura ma di thoi ja tu di da na nong lai gi Scarlet jan madu da sumsa tho na khitang in bane kaya da hi sing na semyen sa jila ngang ni yung he he nang hengi taw ja re hayo hengi taw ja re hayo sung taw ja roi di hai roi lo me ri ma na bi wo ji fu ni nang tha ra de su fu doi ba masi he Kari ne ga si ku base ji dia. Paje. Nang thaman dai wen brane. Thambal da ge. Thambal ga yengnawra ga budi Sini le natro. as. Thambal da gi di hende he. Yari bungo. Nang thambal ni hele hai ni ngoy ngani. As. Nate nang jina taisin ba yaksin ba dai seseli me am sina khara mayak leina fajabai wane. Aduga akhoi thambal nei cham na ke dana fajai hai bani da ha si vai je adi nang jai du sak du changi dana Nabung silpi panang no. Ay isa pang ni kan namang da sumang. Nangi daw sidi nangbu yam nungsiba mini ko. Nungsiba du nabo. Ay gini na saktak libi nangi da wata kudol ga thari ji. Kay kudol no. Kayno kudol hangaga mi ko yang alay duna. Tong thari ba nangi kudol je. Mi wan man wai ro tong ni la. Mi wan ba yaroy da ba kudol du di kibu kine. Kini ngai bu di ke sulai te da. Yai phong ni. Kayno yai po hai sibo. Yegi butoro. Yam nungsi na pira kazani tong. Ngapum niya kung isi. Ha, linne. Ay ngamoy. Masabu ka mo nga mamabulerong gadro. Thambal. Ay ngamoy.
ꯐꯤꯜꯝ ꯑꯁꯤꯒꯤ ꯕꯨꯀꯤꯡ ꯇꯧꯕꯗ SGꯒꯤ ꯑꯣꯏꯅ ꯂꯨꯄꯥ 85 ꯑꯃꯗꯤ HGꯒꯤ ꯑꯣꯏꯅ ꯂꯨꯄꯥ 60ꯅꯤ ꯍꯥꯟꯅ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯕ ꯀꯁꯇꯃꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯐꯤꯜꯝ ꯑꯁꯤ ꯂꯨꯄꯥ 50ꯗ ꯐꯪꯕꯤꯒꯅꯤ ꯑꯊꯤꯕ ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯔꯥ ꯐꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯨꯔꯤꯕ ꯑꯣ ꯏꯁꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕꯤꯁꯤꯡꯒꯤ ꯃꯇꯧꯗ ꯇꯝꯅꯤꯡꯕꯅꯤ ꯑꯩꯗꯤ ꯑꯊꯤꯕꯤꯗꯨꯒꯤ ꯃꯇꯧ ꯇꯝꯅꯤꯡꯗꯦ ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ ꯏꯁ ꯐꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯤꯁ ꯋꯥꯔꯜꯗꯒꯨꯝꯕꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯒ ꯇꯝꯍꯜꯂꯁꯤꯗꯅ ꯐꯤल्म ꯁ꯭ꯇꯥꯔꯗꯒ ꯇꯝꯃꯣꯗꯅ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯃꯁꯤ ꯍꯥꯠꯂꯒꯦ ꯊꯕ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃ ꯁꯖꯤꯛ ꯊꯕ ꯃꯃꯥꯅ ꯀꯧꯏꯁꯦ ꯇꯥꯕ꯭ꯔꯣ ꯁꯖꯤꯛ ꯃꯃꯥꯅ ꯀꯧꯏꯁꯦ ꯇꯥꯕ꯭ꯔꯣ Machet-Icha ꯑꯁꯨꯛ ꯌꯥꯝꯅ ꯅꯪ ꯀꯟꯕ ꯑꯉꯥꯡ ꯆꯥꯅꯤꯡꯕ ꯃꯇꯝ ꯆꯥꯁꯅꯨ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯁꯅꯨ 통하고 이 시대에 있는 게 이마 통하고 이 시대에 있는 게 이마 통항도 ꯑꯁꯤꯁꯨ ꯆꯠꯀꯅꯤ ꯏꯊꯟꯗ ꯆꯠꯀꯅꯤ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯉꯣꯟꯗ ꯊꯕꯥꯇꯣꯝꯕꯤꯗꯣ 이복토끼 이자네 하ꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ ꯇꯥꯁꯅꯥꯜꯗꯣ ꯎꯅꯅꯤꯡꯗꯅ ꯄ꯭ꯔꯞ ꯁꯥꯏꯀꯜꯁꯦ ꯊꯧꯔꯛꯄ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯥꯂꯨꯈꯣꯏꯗꯣ ꯑꯗꯨꯗ ꯊꯦꯡꯖꯜꯂꯨꯔꯦ ꯉꯥꯏꯍꯥꯛ ꯄꯜꯂꯨꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯀꯩ ꯀꯥꯏꯔꯒꯦ ꯇꯥꯂꯨꯈꯣꯏꯗꯣ ꯆꯍꯤ ꯂꯤꯖꯔꯁꯨꯅꯦ ꯄꯥꯈꯪꯅꯤ 이라이ꯕꯛꯀꯤ ꯍꯥꯏꯗꯣ ꯇꯥꯔꯦꯗꯅ ꯍꯩ ꯊꯝꯕꯥꯜ ꯉꯥꯏꯈꯣ ꯑꯩ ꯐꯥꯒꯤꯗꯧꯅꯦꯕ ꯑꯩꯒꯤ ꯋꯥꯍꯩ ꯁꯣꯏꯈ꯭ꯔꯦꯕ ꯇꯥꯂꯨꯈꯣꯏꯗꯤꯅꯦ ꯑꯩꯅ ꯀꯟꯅ ꯉꯥꯡꯉꯁꯨꯅꯦ ꯁꯥꯎꯕꯤꯗꯦ ꯍꯩ ꯊꯝꯕꯥꯜꯁꯤ ꯉꯥꯏꯈꯣꯅꯦ ꯑꯩꯁꯨ ꯁꯥꯎꯔꯣꯏ ꯃꯤ ꯑꯩ ꯁꯨꯡꯁꯥꯎ ꯁꯥꯎꯕꯤꯔꯣꯏꯕ ꯍꯩ ꯊꯝꯕꯥꯜ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯤ ꯇꯥꯂꯨꯈꯣꯏ ꯎꯅꯗꯧ ꯂꯩꯔꯤꯌꯦ ꯍꯩ ꯊꯝꯕꯥꯜ ꯂꯩꯁꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯤ ꯉꯥꯏꯈꯣꯕ ꯀꯅꯥꯏ ꯐꯣꯇꯣꯅꯣ ꯊꯝꯕꯥꯜ ꯍꯥ ꯀꯅꯥꯏ ꯐꯣꯇꯣꯅꯣꯕ ꯀꯩꯅꯣꯅꯦ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯍꯥ ꯀꯅꯥꯏ ꯐꯣꯇꯣꯅꯣ ꯍꯥꯏꯕꯅꯦ ꯅꯃꯥꯏꯗꯨꯗ ꯍꯪꯒꯥꯝꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯩꯅꯣ ꯊꯝꯕꯥꯜ ꯅꯪ ꯑꯗꯨꯝ ꯁꯥꯎ ꯂꯥꯛꯏꯗꯨꯕꯣ ꯁꯦ ꯑꯗꯨ ꯆꯧꯕꯗ ꯑꯩꯅ ꯐꯝ ꯂꯥꯎꯁꯦ ꯐꯝꯃꯨꯕꯁꯦ ꯁꯦ ꯁꯤ ꯐꯖꯅ ꯌꯦꯡꯉꯨꯕꯁꯦ ꯑꯁ ꯑꯩꯁꯨ ꯅꯉꯣꯟꯗ ꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯡꯍꯟꯒꯦ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯁ ꯊꯝꯕꯥꯜ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯅꯪꯒꯤꯗꯣ ꯂꯦꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯁꯛ ꯐꯖꯕꯅꯤ나 ꯅꯨꯄꯤ ꯌꯥꯝ ꯈꯪꯅꯕꯩ ꯋꯥꯅꯤꯅꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯣ ꯁꯤꯒꯤ ꯐꯣꯇꯣ ꯁꯤꯒꯤ ꯊꯝꯕꯥꯜ ꯅꯪꯒ ꯈꯪꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯌꯥꯕ ꯅꯠꯇꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯅꯤꯀꯣ ꯈꯟꯗꯅ ꯑꯩꯅꯅꯦ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯤꯕ ꯅꯪꯒ ꯈꯪꯅꯕꯁꯤꯗ ꯊꯤꯡꯂꯛꯑꯕꯗꯤ ꯑꯩꯗꯤ ꯏꯊꯟꯗ ꯁꯤꯖꯒꯅꯤ ꯄꯥꯎ ꯍꯥꯏꯔꯤ ꯄꯣꯠꯅꯦ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯗꯅ ꯅꯪ ꯍꯣꯏ ꯁꯤ ꯅꯨꯄꯤꯁꯦ ꯅꯣꯏ ꯇꯥꯁꯅꯒ ꯈꯪꯅꯩꯌꯦꯕ ꯏꯝꯐꯥꯜꯒꯤ ꯂꯩꯁꯥꯕꯤꯗꯨꯅꯦ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯆꯠꯁꯨ ꯅꯩꯈꯥꯏꯁꯤꯕꯨ ꯃꯤꯅ ꯎꯔ ꯀꯩ ꯈꯟꯗꯣꯔꯤꯒꯦꯕ ꯑꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯃꯥ ꯂꯩꯅ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏꯗꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯥꯖꯗ꯭ꯔꯤꯅꯦ ꯇꯥꯁꯅꯥ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯥꯛꯅꯤꯡꯉ ꯂꯥꯛꯁꯨ ꯂꯥꯛꯅꯤꯡꯗ ꯇꯣꯛꯁꯅꯨ ꯑꯁ ꯃꯤꯒꯤ ꯐꯣꯇꯣꯁꯤꯕꯨ ꯁꯨꯃꯥꯏꯅ ꯄꯤꯔ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯔꯤꯒꯦ ꯅꯪꯒꯤ ꯐꯣꯇꯣꯗꯒ ꯅꯦꯠꯄ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏꯌꯦ ꯑꯉꯥꯎꯕꯤ
ꯅꯩꯁꯟꯕ ꯃꯥꯟꯗꯅꯕ ꯀꯣꯟꯌꯥꯏꯅ ꯇꯛꯊꯣꯛꯑ ꯂꯣꯏꯔꯗꯨꯕꯨ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ ꯇꯥꯁꯅꯥꯟꯗ ꯍꯥꯏꯖꯕ ꯇꯥꯁꯅꯥꯟ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯑꯩꯕꯨ ꯃꯥꯅ ꯃꯤꯠ ꯌꯥꯝꯕꯒ ꯇꯥꯍꯜꯂꯗꯅ ꯇꯣꯛꯑꯕꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯛꯑꯦ ꯍꯥꯏꯕ ꯑꯁ ꯇꯣꯛꯑꯣꯍꯦ ꯅꯨꯄꯥꯅꯕꯨ ꯑꯁꯨꯌꯥꯝ ꯀꯞꯀꯜꯂꯗꯅ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯎꯕ ꯌꯥꯗꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯀꯞꯄꯤꯕ